ꯑꯩꯈꯣꯏꯒꯤ ꯗꯃꯛꯇꯅꯦ ꯄꯨꯟꯁꯤ ꯀꯟꯗꯣꯔꯤꯕꯅꯤ ꯂꯩꯕꯥꯛ ꯉꯥꯛꯇꯣꯔꯤꯕꯅꯤ ꯏꯄꯥ ꯏꯄꯨꯅ ꯊꯅꯝꯕ ꯂꯟ ꯊꯨꯝ ꯄꯨꯛꯀꯩ ꯂꯟꯒꯩ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕ ꯅꯤꯡꯇꯝꯕ ꯑꯃ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕ ꯃꯅꯤꯄꯨꯔꯁꯤꯕꯨ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗꯨꯅ when they return to Manipur moina Manipur ima lebaksida halakpa matamdane akhoi gi jati se leiramgadra leiramoidra habase inner line permit system se akhoi na pachana section na tohogdraba kwaidagi kuki ga maitai ga tongnagi ba naga ga kuki ga tongnari ba sidagi ena dangerous oiba point se inner line permit system jin oiduri ne ba si yengoba hojik si Nagaland he lan thoba Lahorizan laine laine ba Lahorizan degi khatkati lakane khatkati degi amu bokazan lakane ba sigi lampi mapan da sari ba ayamba building they tawri ba business sing se that is the money of Manipur ne ba Nagam mapan di yengo ba khoyathung di yengo ba singje mai somewhere area khar di yengse ba atopa mafam sing de su yengse ba akoi gi non local people sing se India masadi oba Manipur ki wang madagi lakpa mayam sing asina akhoi gi population sidagi kam henkalakadage akhoi gi paisa khudimak sing se moina hujik thabak tawriba mayam sing se loina akhoi gi paisa thaira salabane akhoi gi ain ngasa hejabdo ko schizophrenia na mental disorder ama akhoi de lady se karino dadi business se hujik nan tawge akhoi gi thangal bazar da phamamba pauna bazar da phamamba ayamba loi dukan thadoknare business hingbangam dreba ko by many factors hojikti akoi na haina akoi se adom ki matik waba de kok de khut hapam neba akoi gi da maktane na song thoreba mayam jing duna ne akoi gi awaba si urakanda are leite yenga kanda ko bisar pati oigada bane akoi gi da makta lep kada bane aduna yamana hainingbadi makoina Thadou Inpi Manipur na haire iba ko hojik pothore iba pot sidi yamna di phayeba khatna ri ngai da ngasai gi hairang ngai da yurang ngai haidana ko amma khak layeba adun one taina ba rom da lakhraga di ko ngasai gi aina se Russia si Mikhail Gorbachev aiduna president oringe matamda mana hena phagatra aina Inpi na su press release ma khak tholok pasu leikre nasi topic sigo za topic sigi matang da kari thambi ning bale za ge morta samana kitang thambi boza aigang si phamina zariba retire measure aigi yamba angamba busu ikai khuna bochari anchor busu thagachari loina na northeast dialogue ki kutang de yeng biriba miam busu ikai khuna zabo chari anchor na hogdok pire ba wafam si before that sigi thodok si thoktrine gi mamang dagi chahi ahum mukse Manipur gi miyam si yamna justice pamjaba peace pamjaba tranquility pamjaba peaceful coexistence pamjaba chakhut pa pamba punsi si mangom da sangsin ba pamba miyoi mayam ama ki mafam dadi it is very upset and very distressed yamna nungai taba pain taba adugumba thodok amani haibatai khanan ningai oriba wafam amadi spear core gi hack entrance manakta vulnerable oi haidana so government has already predicted thamgaraba mafam ama khakta thoi basidi section dabagi natragana thodok si tholage haidana tholage haibagi matagum thola kanda anchor nang sa habigi ba koigi yaksang mai tharaga yeng bagai khuba khubagi phibam da leire habado adugi phibam duni masida Thadou Inpi na Manipur tholaiba moigi statement city it is very correct and very true but it is quite unfortunate maitaina lauragasu nagana laurasu any community amana we want peace and hairagasu asigumba thodok tenkang kaya da mamang da thokibada laudana dum hanjan laudana labu wapam amakakni Thadou Inpi Manipur na laurasu
never possible to bring this kind of peace ko. Expected schedule amakaki, expected time amakaki manungda, masi lotion gani haibadi, thazadeb, because who is to control such kind of crimes? Kanana masi control togdoing no hairagadi, establish authority, democratic country amadadi, nasagi establish authority, which I mean government, union government am laire, state government am laire, adugumba miscreant mayamama, matung huktaba, tabak mayamama. Taudiba kangbu sing dugi matak the warak watemba paba punba tawgadaba have said. Moido order pigadabane. Akoi de appeal neb. Thadou Inpi oigera, Kokomina oigera, any CSO no oigera, Nupi Lup nabu oigera, adagi atop different organization, Mayam nabu oigera, Akoi Sugumba sing city palm day, Masi Dutch nabu sing adudi, Madudi aingi matungina. Book tawgadabani haiba masigi wafam sidi haibam thokpaneba tawgadabu stateless oiraba luchingba leitabadongna sarkar pandabadongna tawningbada tawba adagidi kari haisike makogi apamba matamda khudongsaba mafamda any kinds of kari hani irang se dimension amada moina puningba mawongda pudana laibasina ta ibadi Akoi kanagi sumakha ponde. It is not we that to listen either the state government or the government of India. Mokoi na haire sutaroi, state government na haire sutaroi, whatever we want to achieve. Akoi na pamiba pandamdu pangdribawdi ko. Ngag leraga oigera, adagidi thama leraga oigera anytime anywhere peripheral area da ko ngasagi outskirt area moige adjoining oiba mapam singdu di moina buhek khudong saraga deba ko they will take the opportunity aduna aina ahan round kisida pinning ba comment ko moina hari sidi am phajai ba ko Kanto Sabal da yung may thado kibata chenaba sing madudi aingi matungina madu book togudabani cherak pigadabani madura sarkar na yengdana tumina lai thokpam thokte khote haina hairiba mayam sidi yam phayeba tobadabu akoi gi community degi oigera any community degi oigera kholau mayam amala agasu ko santi sidi mai than basidi lepangam moyeba maramdi lephan duri sidi state government da ain pariba sasan tawriba adugumba sarkar duna state government ga government of India ga sina tawgadabane ba akoina sum penaraktrice sida aina kainom ta panja hoge ba many people are talking about good governance adagi good governance mapam khuning makta miyam yamba ngangnai ba ko even in the function organized by different organization ko loina ngangnai but good governance I say suppose Manipur da haira seba Impal sohor si khaktada chakot pagi mami leire santi leire ing tapanjale harga good governance leire na koina proof tawgadraba whereas outskirt mayam singda se kokta lan thoga leire ba phobok sakhai adigi torbung maning lekai da very recently numidang da 11-12 midnight no mai kapsala iba asigumba matai chidai sing da thoi ba mayam sing dugi accountability di madudi sarkar na udraga sohor khakta da karigumba khara leire harakanda koina governance good governance leire haidana witness oire habududi yaroya aduna aina aroi basida first round ge aroi basida ina pinning ba comment de Thadou Inpi na hariba wafam sidi yam phajai yam chummi ko maduda chenari ba mipam khudimak singdo if there is law ko Manipur sida karigumba ain haibadu chatna batar badi maybe in the hill maybe in the valley ko adu makoi crime tawriba singdo madudi fagadabani sarkar ama lei haibadu utlo haibasidi yam phai tawgadabu agi wakhanda aina thajabadadi thingadori se mara laiba phaba adagidi mihat ba phaba yum mai thaba phaba adugumba miscreant mayam ama phaba dudi sarkar gi khutta lei haina khali aduna sarkar na tauge haidana tauraktarba adu ragadi ai wakhanda ai gi miengi wangmada santi sidi Thadou Inpi na hairagasu madu ai kaya asa uden ahan be round jit thamjage tagat se yoza
जना उसे हाइबेरी बदे दगे कोइना खंजर से फने हमना organization फने हमना मखौ पोंग ना हाइरिबा थौदो सिगिदा मियामना पामदबा any kinds of incident मै थाबा खंगदे हाट बतु पंगदे हेग लाकबदा फने हमना organization कया दगी अखोगी पेंदबगी खोलाउ लाउरा गजु मधु हेक्ते इराई लाइना अखोई स्टेट गवर्नमेंट ना तमदी सेंट्रल गवर्नमेंट ना अनिजिना अतमदना तौगे याउना विल पावर मग लोइना तौरक नत्रगदी अखोई पीस सैसी रेस्टोर तौबंग मोय हाइबनी ओजा अदोजा मथंग जी आई ओजा दा कुकी गी ऑर्गेनाइजेशन अमतदा मखोई करिंबा मखल अमतगी कोऑपरेशन पीदबा हाइदना मोय हुजिक प्रेस स्टेटमेंट सिदा कोई हाइरेगी अदो करिगुंबा सोमदा पीस पोरकनबा हाइदना माइकै खुदिमक्तगी होनरैबा तंजाजिदा थादौ इनपिन साउदना कुकी गी थोंजिदा मोयदा कोऑपरेशन पीदबा हाइबा वखलोन अम हुजिक थोलैजे जा सिजिना आइडिया ऑफ मणिपुर दा idea of Manipur की statement मसीगी वापम जे सागलक मतम द मसीना कदाई फावबद मसी सुमाई तौ तारगदी पीसी reconciliation तोरक बदसु फुरो थांगबा अमो ओइना थोइद्रा जा आइदि फगलनबो होनरि बै तंजा जे सुमाई तौ छलगदि जा मसी जागी मियंग द कमाइना मसी यंबिया anchor dainang sa at the very outset aina some points I played score aina thamjagi dunia Hoji maitaina santi purak seharasu madu enmity ama invite to bagmana rane maramdi hojik se hingsa gi la nama haitare ne changnaba khotnaba yadaba amaga haidi kanglup khara gi marakta hekta unnabada kainoma hekta tawnaba nomai kapnaba ni khangde thang painaba ni khangde hekta unnaba yanadaba gi phibam amma leringe matam sida Thadou Inpi na ka harai sidi yam di phayaba ko but moina haira so aing sa haijabado koki will never listen to them maram di migi di atamna na tawge na tawrakhar ba pot amni na loisan handrib ne ba sai matang sida aina anchor da thamning bam le ba tamo ni su yobiri ko tamo ani su aisu anchor su ganatantra chat pa laibak sigi bona fide oiba citizen amne when I buy a soft Colgate legera, alu legera, any item. Labor matam da I pay tax. I pay ba. P mabulay rasu, Colgate pulay rasu. Karigumba item amma labor matam da su. Pibam thopa. Sarkar da aina tax anum period ba. Ganatantra sarba leba amma gi nagarik citizen amma oirubagi ka. Aigi itho. Chahi manga ama mapung pharap matamda aina aigi mihut khana nabige franchise to I exercise it we used to cast our vote to elect our leader akoigi hak se akoigi mihut se khalle haidana akoina sinnabagi akoi chapchaba ithau tawe we have surrender chahi manga gi akoigi apapata khuding maksing to lepi gadabane haidana akoina akoigi mihut khalle Khaliba mihut singdo how's what they are doing now kari taurige banida who is protecting the life of these thing people of Tamenglong None Senapati Ukrul do they come by road to Imphal Tamenglong dagi oiro None dagi oiro Senapati dagi oiro Ukrul dagi oiro moi by road ta Imphal lak pangam mi braba maningtam na lak pa se freedom is not free to them Kari dawle geba elected members singdo we have surrender all our rights to them moina to gadaba natraba ngakpi gadaba moina ngakpi raktraba neba sarkar do form to bada yawraba neba I in the name of God I dana tawraga bar sangbidan ngakani miyam gi lantum punsi ngakani ena leigraba kangbu ngakta neba hauzik miyam je schizophrenia ina malaya kogi mental disorder se ayam baloi leigraba neba Yung laylon wifi da thoki ba tawdok to bo prithvi gi laibak amata da leiriba mipum khudimang na ko madugumba dutta ba tujung ne ba adugi mayam ama mental disorder ma schizophrenia hairise leiriba Manipur da so ayam ba loi leiraba ne akhoi gi da makta section bigida ba ngakpi gida ba kangbu sing aduna makoin akhoi gi care se lawdra ba ne sai min hainai ko Many people are saying that Kari Hani, not only Assam Rifle or Army or BSF or
any other central security force. It seems they are supporting the cookies. It is oftenly said. Si koi kaktan hai banate bako. Koi na sida pangkan kana raga panganga ngang bay wasunate. Ayam mapam singda pangsan bu oiro. Adigi atopa program bu oiro public domain da maning thung draba ima ben sing isini na mayam mana Kendra Sarkar na Manipur da akoy bu ngakane na thara iba makoy sipai sing sidi cookie ngak tana leiri tana haibasi haina tana leira baneba sum chuma abaneba ko akoy na siu hojik se we are not blaming them, we are blaming the government. Asa aina haizagi ba akoy ki chahi mangagi right ama privilege mayama mamoy sinadana leiraga collective responsibility ama khaglaura kanda akoy bu ngakpi sen bigadab moy mayam singjina they are still sleeping. Akoy na lauriba irang tauriba agitation tauriba singsidi to awaken them no kadole ge have never akoy din no koy di sinagre koy chahi mangagi pibam thokpa jingdo no no loin tobiro en koy sinagre ba moy na tawgadab du koy na tawlere siya so mayamna nungaite anchor na nga sa haibigi bada koy emotional yam oyeba on that day very itself a reporter talked to me estamos mais tawe nupi do na mamita mapita dana luhong bagi kadi haini kuirak tringi matamda puthokpa na ngauda dan lehuba mayam sing on pot mayam amakak tu ko mai thado pa khotok pa yaw rabane yam anobo Samagi Mangan, the Luhong, money. Akoi Anoba, Punsi Magi, for a new generation, new world, Amakakine, Mapi Mapa, Oiduram Nedna, when they enter into wedlock, Luhong Kongdongana, Yumban Bagi Punsi de Laiba, Meeting to give Matamoide or Kayam Kayeva, Satina Kairam never. So that now, Hozikti, government also not protecting our life. Or other forces which we do not want to name. Akoi na haining daba mayam sing so akoi punsi je hojik ting ngak trabane yengo bako hojik pharene cookie ga maitai ga horapa matamda ye khaina re thengai na re kap khaina re hatung na re mai thana re ko after that kari to e naga ga cookie ga mulaya cookie ga maitai ga nobody was there to stop it. Now, Hojik Nagaga cookie ga tholapa matam sidachu who is there to stop it? Lepteba. Maitega cookie ga thokna kibal lan haigadi irang duda akoina cookie kapu pamatamda ko yam chawba irang leibu suyai leitaba suyai Nagaga cookie ga tongnaba matamda su same thing leibiya ba but Kona sumo udaba so kan khandaba potam layaba Nagaga cookie ga khatnariba maitei ga cookie ga khatnariba sidagi hen dangerous oiba Manipur bu machet tana thuga haina bagi ko achauba thaba amadi already enter into Manipur neba adugi potu deneba Manipur miyamgi how's economic sabotage amalais khogi paisa punamak sinja adu roi chatni neba inner line permit system is there. Quite dangerous over pone. Inner line permit system say government of India gidi masing kangdana masigi permit se pahal lakanda akoi gis the masing team amdana mi thazal lakadoi neba akoi gi the magdane punsi kandurim ni leba ngak torim ni ipai puna thanamal lan thum pukai langai mama lehuriba ning tambal ama leba ama oiramba Manipur sibu ngak sengani haina leiriba isinina mayam singduna when they return to Manipur moina Manipur ima lebak sida halakpa matam dane akoi gi jati se leiram gadar leiram moidra habase inner line permit system se akoi pachana section na to hogdraba mas quite cookie ga maitei ga tongnagi ba naga ga cookie ga tongnari ba sidagi en dangerous oiba point se inner line permit system jin oiduri ne ba si yengo ba hojik si Nagaland helan to over Lahorizan line neba Lahorizan de Katkati lakane Katkati de Gemu Bokazan lakaneba Sigi lamp mapan the sariba ayamba building they told you business things here that is the money of Manipur neba Nagam mapan di yang over Kwatung the yang over sings somewhere area kar di yang seba
atong atopa mafam jing de suyeng jeba akoi gi non local people sing se India masadi oba Manipur gi wang madagi lakpa mayam sing sina akoi gi population si dagi kam henkalaka de ge akoi gi paisa khudi mak sing se moina hujik thabak tawriba mayam sing sin loina akoi gi paisa thaire salabane akoi gi ain ngasa hejab doko schizophrenia na mental disorder ama akoi de lady se karino dadi business se hujik nan tawge akoi gi thangal bazar da phamamba pauna bazar da phamamba ayam baloi dukan thadok nare business hingbangam dreba ko by many factors hojikti akoi na haina akoi se adom ki matik waba the cook the could happen never. A cogi the Mactane song to river mayam jing dunane. A cogi awabasi urakanda, a relate yang a kandako, bizarre petit workadavane. Cogi the Mactalep Kadavaneva. Aduna Yaman Hainbadi Makoina Thadou Inpi Manipurna Haire Iba ko Wazikpo Toreba Port City Yamna Difayeva Katnading Ida. Ngasagi hairangi ngai da yurangi haidana ko amma khaklaiba adun one tainaba rom da lakraga di ko ngasagi aina se Russia si Mikhail Gorbachev aiduna president oringe matamda mana hena phagatra aina USSR aina harambudo phagatra aiba policy ama tawrubu matamda madug adverse effects laktana machet tana dismantle tawgiaba adumaina Wakalon amada haira agaso if it is taken otherwise it may be translated into some other things which is likely to be resulted kariyani unwanted mayama matholopa yaba malayaba aduna yamana thamning badi mari budi leine dragaso kokiga maitega tongnariba nagaga adagidi kokiga tongnariba sidagi ena quite section gadaba akoina Miam koina hen aware ogadaba yam sensible ogadaba yam bhapta gadabidi inner line permit systems in ebako masidais da ngasagi authority sing jina ko phone tong dana mi sing sita ko nangi adu retire togdore adu matam loigadore expire ogadore adu togdore si mayam ade hujik yengo bako bazar de yengo approach road lambi ayam badasu yengo bako dukan phambasing se anchor da ai pramanam tam bizage adugolution jage bako aina nagampan da tukanam phamge haire lak manga deposit tawge haire owner do na pam de no local people amana laga 10 lakhs ai deposit tawge it is welcome iraiba kange haibagi wakalon amada akoi se songthorok pam khakte darkar layaba aduna one of the most important things that we have to take care at this juncture koki ga maite ga khanaba naga ga koki ga Khanabasidi hena dangerous or kadaba pote hujiki inner line permit systems in until and unless akoina section logdraba akoina East Timor da ade Kazakhstan da China da Bangladesh da somewhere Dr. Tamiba Mayam Singh Sina when they come back to Manipur their future will not be there so roheba China da hujik America da or prithvi ki atop chakhut pa lebak sing da chakhut pa matam sigi vidya ma makok tu da leidana haidana ton ba choba profession pari bising do moina Manipur si da halak pa matam da ko maitei heba masing se kucho khara khakta ngairam ba suya heba karida inner line permit system se niyom chumna koina masi kari hani lens thalogdragadi adugumba pibam mama lakani tawadabu Thadou Inpi Manipurna hojik puthora ibasidi matang kitang chapata brain khali chumdi chumme haibam thoeba ko khana ri ngai matam kari hani kari gumba makak seranana madu arthan gitar de madu ne hen akai ba madi oirak piya na khale reverse for result am lambasu yai harat sensa ajabu wapam nei karna hojik Lady Bapis por Kani Haidana Ikoina Ikoimam the Hanjan and the Praza the Haise Masi Lucilla Poina Za Sarkana Ikoida Tazaba P. Sikai Pop the Purpangam with a game 10 Tugna Tambishi was Diren Muba Koidamale. We are never possible to escape from sorrows and suffering. You go in a polo mi pum kudimakse. Set na kind of a awaba hybrid a koi, land talk than a can't talk than a no to set payaro. My mother and father or close to me. I hate no manungi me. She bahibasi
ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯀꯥꯜꯂꯒ ꯆꯠꯄ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯦꯕ. Sometimes we are proud of having nothing to be proud of. Ko tawbam tokpa stipulated magi schedule time amakakta election si taadana leirine. Leiriba sarkar se popular government aina mayamna haine. Maitai ronda miyamgi oiba sarkar haibane. Miyamgi oiba sarkar si leiriba haibase irrespective of level ko. Adu natana samaj de himinariba mipung pudim angna cha thapam do wari sanarabaneba. Miyamgi oiba sarkar ise sirai. Or la iba sarkar se pangthokadurba mikhal dubawgi thamda yadadana thammiba sarkar ra haidana mayamna hangnarabaneba. Direndai na tentakna I matam just yam sangna lojoroi ko. Manipur da Manipur masa Delhi da tamba Bangalore da Kolkata da or any other places higher study tawdana with high ambition de leiriba kangbu singse hala kanda ko tamosu matam amada tamona ka Indian Administrative Service ta ka fauruk matam je akoi aduki mate harauzari ne tamo hoi sakhangde matam du da adu hojik tamoi thengnajadana army gi aduk yamna glamorous oigarba yam charming oigarba promising oigarba service ta ka lebiram dana leba ke damakta dedicate to biram bakaksi akoi really admire thagachari ne ba ko asamaya mama tawdana tumdadana chadadana sagarba Delhi gi marak tu da ka larik la shupadana Union Public Service Commission Dholpur House na ka pangthokpu parikha da interview da makhal makhal gi interview thengkhang sing du da mai palaktana Indian Police Service, Indian Administrative Service, Indian Foreign Service ka phangaktana thabak ka tawra la pamayam sing se handak Manipur lai ba sarkar city gi de demoralize kara tawbudong tawe ba karigi migi di niti niyom mamaka ki makha da la ya ba ko Manipur Tripura kadar haira se ba state government gi recommendation amati soidana sangdoi ne UPSC na recommend tawre hari ba hong ba chaw ba se impanel list 1 or 2 3 da short list tawre haidana mi gi de ama laktoi ni Manipur sarkar na su recommend tawra ba adugi XYZ tu na he or she must be DGP natragana chief secretary oidoi ne ba hojik su khoi gi chief secretary se it is set by August he is retiring mai matam se August loy and tie ba ko hojik Manipur University gi BC Vice Chancellor Khanabagi interview had already been conducted. Tawre haidoktre ba ko Sports University Manipur da leiba maitai no oigadabani haibanate ko Manipur Tripura kadar da lakpa IPS to na DGP ojaragati faidna IS ta Manipur Tripura kadar da lakpa nupa do na chief secretary already haraujadro ngasagi honajarapdugi leibak sigi damak aigi IS oibudugi nungai zabudu natana chief secretary ma oirakanda leibak sigi damakta karigumba kharadi aina angamba thogdang lorum ge habado loi thadat le habnida aduna inkhala iba angang sing sida honamagi lepanai prithvi sida mauna kare hani tauge na da khanbado ngamga da boy da khanba matam ama khak to honari ba angang sing se somna na civil service thana bagi parkha gi paisa aduk thamme adu tambe ada tawre tok thurok matam da diko triple IT gi oigera NIT gi oigera sports university gi oigera DGP hapado oigera chief secretary hapado oigera BC hapado oigera bera yam layaba aduna ngasagi angam na sorry diren habiba se ko tamugi wakal da amakak layaba hojik layriba sarkar site ko ngasagi tamona bagi sona habi gi bada action plan amati leite jiri bamda CRPF na kapada kuki gi moitara mathoi si ge CRPF ki amma nomai na palamdraba matam duda makoi gi bullet che sokap ka poe koi mi sokpagi koi makoi gi mi sokpagi kapakhi bane ba ko koi nuksibagi yengo maduda angang ahum nupi ahum ne ko Maharaj Bodhachandra gi matamda akoi gi Bubon Chingai Namalay, Bubon Mahadeva ina, Barak Turen Sigi, Wang Madaneva, Bodhachandra Maharaj na Maduda Community Hall ka Laisanga Sadana Pachana Thamimne. Adu Bengali Londa
bubo na basi khogi nopok ning thok nopok pan thoi bi ne haidana matam dugi ning thok dun sar ga than me adu dugi ching dugi wang madana maitai ching jigi somna kan barak lom thamakpa jiri dom lakpa ko si chokduri khalom naksal lakpa turin sigi ngasagi chingi chingmai chi da leris da unauthorized occupant ngak tane adugi mafam du dune ba pusla kan da moina mi sing do tamthi bomong da hato kan da bora da hapchil laga turin de lang tar krising se adugumba terrorist ki thabak ko mayam ama tawra adubau da prithvi da terrorist pam de hairiba government of India sina ngasi bawda topam thopa thabak to just justifiable oiba mong tawrupana teba so that tamona conclusion de langning badi ko government of Manipur se masi kitang weak oiba male ko ngasagi thuiba thodok se masi mit to bangam gadaba adugi courage to sarkar si da pi da badong na tawbra lai ta badong na mayam na ui masi koina haibana te koina sarkar da kaimta waroba kholoba ama malate what we are discussing is representing praja miham gi wakhalon mayam sing phawbu sing do akoina tas tawra kanda ui akoina phongthok sabai wane ba ko aduna amona isam samba wakhalon amada aina thamjaning badi loidi loire Manipur se tamongam bana so haire tamona bage sona so haire ko bazar da phamme ba peru yonbi tharo yonbi adagi se arap khungang Bishnupur gi tongan ba mafam sing dagi khongdrum maren pudana nongalam dai pung ani dagi hogalaga ahum de hogalaga khwarman kai then ji da laktana pot yonjari ba sing sidai bok da ko pau yam tayaba paisa nuksa gi matang ama gi matang da ko thobal de gi su obi ama de gi su obi lai ba mayam sing sidai bo adu to phulam mina akhoi gi thak se khitang di sat khre aduna khoi mayam sing se khachik tang ni makeup thok pa phai santi hai ba I believe government of India na di santi se matam khara di makhoi gi tham phangge na khali ba pandam do adu phangdri baw di ko ai di santi si porakani khande adu ye hondana santi purak se hai de the type of karihani Bangladesh ta tawgiba Nepal de tawgiba dugumba amakha Manipur si ta lerak traga de ko as never possible to have peace much another 20 years or 30 years akoi predict tawbada mudu wan thokane na kane thagat seriza yam noi je zik leri ba phibam sidadi mipung khuding na pamiba expect tawriba peace haibasi tarai na lakadabagi mami nate loina aikhoi khudingmak amatu oibagi wakhal khanminaraga yan tanminaraga peace haibadu lakadoribani adu natragadi Manipur da peace haibasi yamna lapna leiri haibagi saninduni aikhoi ojana phungduk pege thagat sari